ꯑꯍꯥꯟꯕꯃꯛꯇꯗ ꯁꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯚꯦꯂꯦꯟꯇꯤꯅꯥ ꯄꯦꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯂꯦꯝꯕꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯛ ꯃꯇꯧꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯃꯍꯥꯛ ꯏꯪꯈꯠꯂꯛꯄ ꯑꯣꯏꯕꯅ ꯃꯉꯥꯎꯗꯤ ꯈꯔ ꯊꯤꯔꯝꯃꯤ꯫ ꯅꯨꯄꯥꯁꯤꯡꯁꯨ ꯂꯦꯝꯕꯤꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯅꯨꯄꯥ ꯌꯥꯝꯅ ꯀꯣꯏꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯦꯝꯕꯤ ꯑꯃꯗꯤ ꯈꯣꯏꯗꯨꯝ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯈꯣꯏꯗꯨꯝꯅ, "ꯂꯦꯝꯕꯤ, ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗꯅꯣ ꯑꯩꯈꯣꯏꯗ ꯂꯥꯛꯇꯣꯏꯁꯤꯕꯣ? ꯏꯃꯥꯅ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯑꯣꯅ ꯉꯥꯡꯕꯗ ꯌꯥꯗ꯭ꯔꯤꯕꯣ? ꯏꯃꯥꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯍꯟ ꯁꯨꯝ ꯑꯣꯏꯁꯤꯜꯂꯛꯄꯅꯤ꯫ ꯅꯪꯅ ꯆꯦꯜꯂꯁꯤ ꯍꯥꯏꯕꯁꯨ ꯁꯨꯡꯌꯥ ꯌꯥꯗꯦ ꯇꯧꯔꯤꯕ." ꯂꯦꯝꯕꯤꯅ, "ꯂꯥꯛꯑꯗꯧꯅꯤ ꯀꯩꯗꯧꯔꯒꯦ ꯇꯥ ꯈꯣꯏꯗꯨꯝ ꯅꯪꯕꯣ? ꯑꯩꯁꯦ ꯑꯉꯥꯡꯁꯨ ꯌꯥꯝ ꯑꯣꯏꯔꯤꯅ ꯇꯧꯕꯅꯤ꯫ ꯑꯗꯩ ꯇꯥꯆꯧꯁꯨ ꯂꯨꯍꯣꯡꯗ꯭ꯔꯤ꯫ ꯇꯥꯆꯧ ꯍꯥꯟꯅ ꯂꯨꯍꯣꯡꯗꯅ ꯑꯩꯅ ꯀꯔꯝꯅ ꯅꯇꯨꯡ ꯏꯜꯂꯛꯑꯣ ꯍꯥꯏꯕꯅꯣ? ꯅꯪꯁꯦ ꯌꯥꯝ ꯉꯥꯏꯉꯝꯗ꯭ꯔꯕ ꯈꯪꯗꯦ꯫ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯏ ꯋꯥꯅꯤ ꯍꯦꯛꯇ." "ꯇꯛꯄꯩ ꯋꯥ ꯅꯠꯇꯦ ꯂꯦꯝꯕꯤ, ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯤ꯫ ꯅꯪꯅ ꯅꯁꯛꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯐꯖꯈꯠꯂꯤ꯫ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯄꯥꯈꯠꯂꯤꯅꯤ ꯀꯩꯅꯣ." "ꯇꯥ ꯈꯣꯏꯗꯨꯝꯒꯤꯁꯤꯕꯨ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤꯔꯣ? ꯑꯩ ꯁꯛ ꯐꯖꯔꯁꯨ ꯑꯩꯅ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯗ꯭ꯔꯒ ꯂꯣꯏꯔꯦ." "ꯊꯥꯖꯩꯗ, ꯁꯤꯒꯤ ꯋꯥ ꯉꯥꯛꯇꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯃꯧ ꯑꯃ ꯌꯥꯝ ꯃꯊꯧ ꯑꯣꯏꯔꯤ ꯍꯧꯖꯤꯛ, ꯑꯗꯨꯒꯤꯅꯤꯗ." "ꯍꯣ, ꯂꯥꯛꯑꯗꯧꯅꯤ ꯅꯨꯡꯁꯤꯕ, ꯃꯇꯝ ꯈꯤꯇꯪ ꯉꯥꯏꯌꯣꯕ." "ꯑꯁ ꯅꯪꯒꯤ ꯑꯗꯨꯒꯤ ꯅꯋꯣꯡꯗꯣ ꯃꯗꯨꯗꯅꯤ ꯑꯩꯅ ꯅꯪꯁꯦ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏꯁꯤ." "ꯍꯣꯏꯁꯦ, ꯑꯗꯨ ꯇꯥ ꯈꯣꯏꯗꯨꯝ, ꯑꯩ ꯆꯪꯉꯒꯦ ꯉꯁꯤꯒꯤꯗꯤ, ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯦ꯫ ꯏꯃꯥꯅ ꯑꯃꯨꯛ ꯆꯩꯔꯝꯕ ꯇꯥꯔꯤꯕ, ꯑꯩ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯋꯥꯊꯣꯛꯄ ꯇꯥꯔꯤ." "ꯑꯁ ꯀꯩꯅꯣ, ꯊꯣꯛꯂꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ, ꯆꯪꯉꯒꯦꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯔꯤꯁꯤꯕꯣ? ꯅꯣꯡꯃꯇ ꯐꯖꯅ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯁꯦ ꯁꯨꯄꯪ ꯐꯪꯗꯦꯕ꯫ ꯉꯥꯏꯍꯥꯛꯇ ꯋꯥꯔꯤ ꯁꯥꯒꯦꯁꯦ ꯀꯩꯅꯣ, ꯌꯥꯝ ꯊꯦꯡꯕꯁꯨ ꯑꯣꯏꯗ꯭ꯔꯦ." "ꯇꯥ ꯈꯣꯏꯗꯨꯝ, ꯋꯥꯔꯤꯒꯤ ꯋꯥꯗꯤ ꯑꯩꯅ ꯍꯦꯟꯅ ꯁꯥꯟꯅꯅꯤꯡꯉꯤꯅꯤ꯫ ꯑꯗ ꯏꯃꯥꯗꯣ ꯃꯁꯥ ꯈꯔ ꯉꯝꯍꯧꯗꯕ, ꯑꯗꯨꯒꯤꯅꯤ꯫ ꯀꯣꯟꯅ ꯑꯃꯨꯛ ꯐꯖꯅ ꯎꯅꯔꯁꯤ." "ꯍꯣꯏ ꯍꯣꯏ, ꯏꯃꯥ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯐꯔꯦ꯫ ꯅꯪꯁꯨ ꯐꯖꯅ ꯆꯪꯉꯨ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦꯀꯣ." "ꯍꯣꯏ ꯇꯥ ꯈꯣꯏꯗꯨꯝ, ꯏꯇꯥ ꯊꯣꯏꯕꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯔꯒ ꯉꯁꯥꯏꯗꯩ ꯉꯥꯏꯔꯤꯕ ꯃꯇꯥ ꯊꯣꯏꯕꯤꯕꯨ ꯆꯤꯡꯗꯨꯅ ꯆꯠꯈꯤ꯫ ꯊꯣꯏꯕꯤꯅ, "ꯑꯗꯨ ꯀꯨꯏꯅ ꯀꯩ ꯋꯥꯔꯤꯕꯨ ꯁꯥꯟꯅꯔꯤꯕꯅꯣ ꯈꯪꯗꯦꯃꯤ. ꯉꯥꯏꯍꯥꯛꯇꯅꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯐꯝꯗꯅ ꯂꯩꯈꯤꯕ. ꯉꯥꯏꯕ ꯀꯌꯥꯗꯤ ꯋꯥꯔꯤ ꯏꯕꯦꯝꯃ." "ꯑꯁ ꯈꯪꯗꯦ ꯏꯕꯦꯝꯃ, ꯀꯔꯤ ꯀꯔꯤꯅꯣꯁꯨ ꯉꯥꯡꯗꯅ ꯂꯩꯕ. ꯑꯗ ꯑꯩꯁꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯥꯛꯄꯗꯣ ꯌꯥꯗ ꯇꯧꯔꯤꯅꯦꯃꯤ ꯅꯪꯕꯣ꯫ ꯑꯃꯗꯣ ꯑꯃꯨꯛ ꯎꯅꯕ ꯊꯦꯡꯈꯤꯕ ꯇꯥꯔꯦ꯫ ꯁꯠ ꯂꯥꯛꯑꯣꯃꯤ ꯏꯇꯥ, ꯅꯈꯣꯡꯗꯣ ꯈꯔ ꯀꯟꯅ ꯑꯃꯨꯛꯇ ꯊꯥꯡꯉꯛꯑꯣꯕ." "ꯀꯩꯅꯣ ꯏꯇꯥ, ꯍꯦꯛꯇ ꯆꯤꯡꯉꯦ ꯋꯥꯅꯤ, ꯐꯨꯔꯤꯠꯀꯁꯦ ꯁꯦꯒꯥꯏꯕ ꯇꯥꯔꯤꯕ. ꯈꯔ ꯇꯞꯅ ꯆꯠꯁꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯋꯥꯒ ꯋꯥꯕꯅꯤ ꯅꯪꯁꯤꯗꯤ. ꯍꯧꯖꯤꯛ ꯇꯞꯅ ꯆꯠꯄ ꯃꯇꯝ ꯅꯠꯇ꯭ꯔꯤ. ꯑꯃꯗꯣ ꯉꯁꯥꯏꯗꯒꯤ ꯉꯥꯏꯕꯗ ꯁꯤꯔꯝꯕ꯭ꯔꯁꯨ ꯀꯅꯥ ꯈꯪꯕꯅꯣ. ꯂꯥꯛꯑꯣꯁꯤ, ꯑꯩ ꯉꯥꯏꯕꯗ ꯍꯤꯡꯂꯤꯕ꯭ꯔꯥ ꯁꯤꯔꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨꯁꯦꯕ." "ꯑꯁ ꯏꯇꯥ, ꯅꯪꯁꯤꯗꯤꯀꯣ ꯑꯩ ꯄꯦꯜꯂꯕꯅꯤ. ꯅꯪꯒꯤ ꯅꯨꯄꯥ ꯃꯌꯥꯝꯁꯦ ꯑꯩ ꯀꯣꯛꯀ ꯉꯥꯎꯋꯦ ꯑꯣꯏꯕ." ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯊꯣꯝꯕꯒꯤ ꯃꯅꯥꯛꯇ ꯌꯧꯔꯤ꯫ ꯊꯣꯝꯕ ꯊꯣꯏꯕꯤ ꯍꯦꯛ ꯎꯕꯒ, "ꯀꯩꯅꯣ ꯂꯦꯝꯕꯤ, ꯍꯧꯖꯤꯛꯇ ꯊꯣꯛꯂꯛꯏꯗꯨꯕꯣ? ꯑꯩꯗꯤ ꯌꯨꯝꯗ ꯍꯜꯂꯒꯦꯕ ꯇꯧꯔꯕꯅꯤ. ꯉꯁꯥꯏꯗꯩ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ?" "ꯇꯥ ꯊꯣꯝꯕ, ꯅꯪ ꯁꯥꯎꯕꯨꯗꯤ ꯁꯥꯎꯅꯤꯡꯉꯝꯅꯤ. ꯑꯗꯣ ꯇꯥꯆꯧꯗꯣ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯇꯤꯌꯦ, ꯌꯨꯝꯗ ꯂꯩꯍꯧꯋꯤ. ꯑꯗꯨꯒꯤ ꯊꯣꯛꯂꯛꯄ ꯌꯥꯗ ꯇꯧꯔꯤꯅꯤ. ꯅꯪ ꯁꯥꯎꯔꯝꯅꯤ ꯍꯥꯏꯗꯅ ꯃꯅꯤꯡ ꯊꯣꯡꯗꯩ ꯍꯦꯛꯇ ꯇꯨꯃꯤꯟ ꯊꯣꯛꯂꯛꯑꯕꯅꯤ." ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯊꯣꯏꯕꯤ ꯂꯦꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯕꯨꯛꯅꯤꯡꯗ ꯇꯨꯃꯤꯟ ꯈꯜꯂꯤ꯫ "ꯏꯁ, ꯃꯆꯤꯟꯁꯦ ꯀꯌꯥ ꯊꯤꯔꯤꯅꯤ ꯌꯦꯡꯉꯨꯅꯤ, ꯀꯌꯥ ꯃꯥꯅ ꯉꯥꯡꯉꯤꯅꯣꯕ. ꯍꯧꯖꯤꯛꯇ ꯁꯣꯝꯗ ꯅꯨꯄꯥ ꯑꯃ ꯎꯅꯔꯨ ꯍꯜꯂꯛꯑꯒ ꯇꯥꯆꯧ ꯃꯌꯨꯝꯗ ꯂꯩꯍꯧꯋꯤ ꯀꯥꯏꯅ. ꯃꯣꯏ ꯇꯥꯆꯧꯗꯤ ꯂꯪꯐꯩꯗ ꯂꯩꯈꯤꯕꯗꯣ ꯑꯃꯨꯛ ꯃꯌꯨꯝꯗ ꯊꯥꯡꯉꯒ ꯄꯨꯔꯛꯑ ꯂꯩꯍꯜꯂꯤ ꯇꯧꯔꯤꯁꯦ. ꯌꯥꯝ ꯍꯩꯇ꯭ꯔ ꯃꯁꯤ ꯅꯨꯄꯤꯁꯦ." "ꯁꯦꯡꯉꯕꯅꯤ ꯅꯪ ꯍꯥꯏꯗꯣ?" "ꯌꯥꯝ ꯊꯥꯖꯗꯕꯩ ꯋꯥꯔꯣ? ꯌꯥꯝ ꯊꯥꯖꯗ꯭ꯔꯗꯤ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯌꯥꯔꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏ ꯂꯩꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯊꯣꯝꯕ ꯆꯪꯈꯤꯒꯦ ꯇꯧꯔꯤꯕ ꯂꯦꯝꯕꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯟꯗꯨꯅ, "ꯉꯥꯏꯈꯣꯃꯦ, ꯃꯤꯅ ꯐꯥꯒꯤ ꯇꯧꯔꯒ ꯉꯁꯥꯏꯗꯩ ꯉꯥꯏꯔꯤꯕ ꯑꯩꯅ ꯁꯥꯎꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯅ ꯑꯣꯏꯅ ꯁꯥꯎꯔꯒ ꯆꯠꯈꯤꯒꯦ ꯇꯧꯔꯗꯅ. ꯑꯗꯨ ꯂꯦꯝꯕꯤ, ꯅꯪꯕꯨ ꯑꯩ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ꯭ꯔꯅꯦ?" "ꯑꯁ ꯇꯥ ꯊꯣꯝꯕ, ꯅꯪ ꯅꯨꯡꯁꯤꯕꯩ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯣꯔꯦꯟ ꯃꯤꯋꯥ ꯇꯥꯅꯤ ꯈꯪꯅ ꯈꯪꯅ ꯊꯣꯛꯂꯛꯏꯁꯦ? ꯇꯥ ꯊꯣꯝꯕꯒꯤꯁꯦ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤꯔꯣ?" "ꯊꯥꯖꯩꯗ, ꯆꯨꯝꯅ ꯁꯨꯝ ꯍꯪꯕꯅꯤ. ꯑꯗꯣ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯦ ꯍꯥꯏꯅꯣ? ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯔꯨꯕꯅ ꯐꯠꯇ꯭ꯔꯣ?" "ꯍꯣꯏ, ꯃꯇꯝ ꯈꯤꯇꯪ ꯉꯥꯏꯌꯨ ꯇꯥ ꯊꯣꯝꯕ. ꯑꯩꯒꯤ ꯂꯨꯍꯣꯡ ꯃꯔꯨꯞ ꯈꯔ ꯆꯥꯎꯕ ꯑꯃ ꯌꯥꯎꯔꯤꯕ. ꯁꯦꯜꯒꯁꯦ ꯌꯥꯝ ꯌꯥꯝꯃꯤ ꯈꯪꯕ꯭ꯔꯥ? ꯑꯗꯨ ꯍꯦꯛ ꯐꯪꯕꯒ ꯅꯪꯅ ꯅꯥꯛꯇ ꯍꯦꯛꯇ ꯂꯥꯛꯑꯗꯕꯅꯤ." "ꯀꯌꯥꯝ ꯋꯥꯠꯂꯤꯕ ꯑꯗꯨꯅ?" "ꯋꯥꯠꯇ꯭ꯔꯤ, ꯃꯤ 35 ꯉꯥꯏꯔꯝꯃꯅꯤ." "ꯑꯁ,
ꯀꯨꯟꯊ꯭ꯔꯥ ꯃꯉꯥ ꯍꯥꯏꯕ ꯌꯥꯝꯗ꯭ꯔꯦꯅꯦ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯂꯦꯝꯕꯤ ꯅꯨꯄꯥꯗ ꯑꯣꯏꯗ ꯄꯥꯗꯕ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯟꯗꯨꯅ ꯅꯨꯄꯥ ꯃꯈꯜ ꯃꯈꯜ ꯀꯣꯏꯔꯝꯃꯤ ꯅꯨꯄꯥꯁꯤꯡꯗꯨꯅꯗꯤ ꯂꯦꯝꯕꯤꯅ ꯑꯁꯨꯝ ꯇꯧꯋꯦ ꯍꯥꯏꯕ ꯈꯪꯂꯝꯗꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯦꯝꯕꯤꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯊꯣꯡꯒꯥꯜꯗꯒꯤ ꯃꯌꯨꯝ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯁꯈꯤꯅ ꯍꯟꯗꯤ ꯍꯜꯂꯛꯑꯦꯗꯅ ꯑꯩꯈꯣꯏ ꯁꯅꯥ ꯏꯕꯦꯝꯃꯁꯦ ꯏꯁ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯅ ꯏꯃꯥꯗꯤ ꯏꯆꯥꯁꯦ ꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯣ ꯊꯤꯕ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯄꯥꯈꯠꯂꯨꯔꯦꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯛꯇꯕꯁꯤꯗ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯏꯃꯥ ꯅꯪꯁꯦ ꯉꯥꯡꯈ꯭ꯔꯦ ꯑꯣꯏꯕ ꯑꯩ ꯎꯕ ꯌꯥꯗꯦꯕ ꯉꯥꯡꯗꯣꯏꯗ ꯇꯧꯔ ꯂꯩꯕ ꯑꯣꯏ ꯇꯧꯔꯗꯅ ꯏꯃꯥ ꯑꯩ ꯎꯕꯒꯤ ꯍꯦꯛꯇ ꯉꯥꯡꯅꯤꯡꯕ꯭ꯔꯕ ꯅꯪꯒꯤ ꯅꯆꯤꯟꯁꯤ ꯉꯥꯡꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣ ꯉꯁꯥꯏ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯗꯩ ꯊꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯍꯜꯂꯛꯏꯁꯤꯕꯨ ꯅꯠꯇꯦ ꯌꯨꯝꯗ ꯏꯃꯥꯅ ꯆꯩꯔꯅꯤ ꯀꯥꯏꯁꯦ ꯅꯪꯒꯤ ꯅꯀꯣꯛꯇꯨꯗ ꯈꯟꯗꯕ꯭ꯔꯕ ꯅꯪ ꯇꯧꯔꯤ ꯅꯑꯣꯡꯗꯨꯗꯤ ꯃꯁꯥꯅ ꯉꯥꯡꯕ ꯇꯥꯕꯅꯤꯅꯦ ꯏꯕꯦꯝꯃ ꯂꯝꯀꯦꯠꯄꯤꯌꯦ ꯍꯣ ꯅꯆꯥ ꯁꯛ ꯐꯖꯕꯤ ꯄꯣꯛꯑꯗꯤ ꯈꯔ ꯋꯥ ꯇꯥꯔꯤ ꯏꯃꯥ ꯏꯃꯥꯒꯤ ꯅꯌꯥ ꯅꯨꯄꯥ ꯑꯣꯏꯒꯗꯕ ꯃꯌꯥꯝꯗꯣ ꯎꯅꯔꯨꯕ ꯑꯃꯒꯤꯁꯨ ꯌꯥꯅꯕ ꯆꯠꯄꯗ ꯅꯆꯥꯗꯤ ꯋꯥꯔꯤ ꯑꯗꯨꯒꯤꯅꯤ ꯊꯦꯡꯒꯤꯁꯤ ꯀꯩꯅꯣ ꯈꯪꯗꯦ ꯃꯤ ꯐꯔꯝꯃꯅꯤ ꯁꯤ ꯑꯣꯏꯔꯗꯤ ꯃꯃꯥꯏ ꯑꯁꯤ ꯀꯌꯥꯗꯤ ꯀꯥꯏꯕ ꯈꯪꯗ꯭ꯔꯤꯅꯤ ꯌꯦꯡꯉꯨꯅꯤꯍꯦ ꯏꯕꯦꯝꯃ ꯅꯪ ꯅꯃꯥꯏꯗꯣ ꯀꯥꯏꯗ ꯇꯥꯍꯧꯔꯒꯦ ꯍꯥ ꯀꯥꯏꯗ ꯇꯥꯍꯧꯔꯒꯦꯕ ꯑꯝꯇ ꯀꯨꯜꯂꯨꯁꯨ ꯆꯠꯂꯨ ꯑꯗꯨꯒꯅꯦ ꯏꯃꯥ ꯏꯆꯥꯃꯨꯛ ꯋꯥꯔꯤ ꯁꯥꯁꯤ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯏꯃꯥ ꯑꯗꯣ ꯍꯌꯦꯡ ꯀꯩꯊꯦꯜ ꯆꯠꯇꯣꯏꯅꯤ ꯏꯇꯥ ꯊꯣꯏꯕꯤꯒ ꯁꯦꯜ ꯈꯤꯇ ꯄꯤꯔꯣ ꯑꯗꯨꯏ ꯁꯔꯨꯛ ꯅꯣꯏ ꯅꯄꯥꯗꯣ ꯑꯗ ꯍꯥꯏꯔꯨꯔꯣ ꯁꯥꯗꯅ ꯀꯣꯏꯆꯠ ꯆꯠꯂꯨꯔꯒ ꯍꯧꯖꯤꯛꯇ ꯍꯜꯂꯛꯑꯒ ꯁꯦꯜ ꯄꯤꯌꯨ ꯀꯥꯏꯗꯅ ꯑꯃꯨꯛꯁꯨ ꯍꯥꯏꯖ ꯁꯥꯔꯤ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯅꯨꯃꯤꯗꯥꯡꯒꯤ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯗꯅ ꯇꯧꯔꯒ ꯆꯥꯛꯀꯗꯣ ꯊꯥꯒꯠꯅꯕ ꯇꯧꯔꯨꯔꯣ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯆꯠꯂꯣ ꯆꯪꯈ꯭ꯔꯣ ꯏꯃꯨꯡꯗ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯑꯩ ꯍꯣ ꯄꯥꯕꯗ ꯂꯩꯔꯝꯃꯗꯤ ꯑꯩꯁꯨ ꯄꯥꯕꯗ ꯍꯥꯏꯔꯝꯗꯧꯕ ꯄꯥꯕꯗꯤ ꯃꯊꯛ ꯂꯩꯀꯥꯏꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯏꯃꯥꯗ ꯑꯣꯏꯅ ꯍꯥꯏꯔꯕ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯗꯤ ꯍꯌꯦꯡ ꯁꯦꯜ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯏꯃꯥ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯦꯝꯕꯤ ꯑꯃꯗꯤ ꯊꯣꯏꯕꯤ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯂꯩꯕ ꯌꯥꯕ ꯂꯩꯔꯤ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯀꯩꯊꯦꯜꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞ ꯂꯦꯝꯕꯤ ꯑꯃꯗꯤ ꯑꯃꯨꯖꯥꯎꯒ ꯎꯅꯗꯨꯅ ꯂꯩꯔꯤ ꯃꯕꯥꯅꯤꯅ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯈꯣꯏꯗꯨꯝꯁꯨ ꯃꯇꯥꯎ ꯇꯣꯝꯕꯒ ꯀꯩꯊꯦꯜꯗ ꯂꯥꯛꯄꯗ ꯂꯥꯞꯇꯛꯅ ꯂꯦꯝꯕꯤꯅ ꯅꯨꯄꯥ ꯑꯃꯒ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ ꯈꯣꯏꯗꯨꯝꯅ ꯏꯇꯥꯎ ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯑꯗꯒꯤ ꯁꯤꯕꯨ ꯂꯦꯝꯕꯤ ꯅꯠꯇ꯭ꯔꯣ ꯂꯦꯝꯕꯤ ꯃꯥꯟꯈ꯭ꯔꯦꯗ ꯇꯣꯝꯕꯅ ꯀꯗꯥꯏꯅꯣꯅꯦ ꯑꯣ ꯎꯔꯦ ꯍꯣꯏꯅꯦ ꯂꯦꯝꯕꯤ ꯃꯥꯟꯒꯨꯝ ꯇꯧꯏꯗ ꯂꯦꯝꯕꯤꯅꯤꯗ ꯑꯁꯤ ꯃꯥꯅꯤ ꯂꯦꯝꯕꯤꯅꯤ ꯏꯇꯥꯎ ꯀꯅꯥꯅꯣ ꯅꯨꯄꯥꯁꯤꯕꯨ ꯃꯥꯅ ꯋꯥꯔꯤꯒ ꯅꯣꯛ ꯅꯣꯛꯇꯅ ꯁꯥꯟꯅꯔꯤꯁꯤꯕꯨ ꯆꯪꯖꯟꯗꯨꯅ ꯑꯝꯇ ꯍꯪꯉꯨꯁꯤ ꯏꯇꯥꯎ ꯁꯣꯝꯗ ꯂꯦꯝꯕꯤꯁꯨ ꯅꯣꯛꯑꯒ ꯍꯦꯛ ꯌꯦꯡꯊꯣꯔꯛꯄꯗ ꯈꯣꯏꯗꯨꯝ ꯍꯣꯏꯅ ꯂꯥꯛꯂꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯤ ꯑꯥꯗ ꯂꯥꯛꯏꯁꯤꯕꯨ ꯇꯥ ꯈꯣꯏꯗꯨꯝ ꯅꯠꯇ꯭ꯔꯣ ꯍꯩꯃꯥ ꯃꯥꯅꯤꯅꯤ ꯑꯁꯤꯅ ꯀꯥꯏꯗꯒꯤ ꯑꯃꯨꯛ ꯂꯥꯛꯏꯅꯣꯅꯦ ꯑꯁ ꯁꯣꯏꯅꯕ ꯇꯥꯔꯤꯅꯦ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯃꯨꯖꯥꯎꯅ ꯀꯔꯤꯅꯣ ꯂꯦꯝꯕꯤ ꯅꯪꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯍꯥ ꯑꯁ ꯇꯥ ꯑꯃꯨꯖꯥꯎ ꯅꯪ ꯆꯠꯂꯣ ꯊꯨꯅ ꯑꯝꯇ ꯀꯣꯟꯅ ꯊꯦꯡꯅꯔꯁꯦꯕ ꯀꯩꯗꯧꯔꯒꯦ ꯂꯦꯝꯕꯤ ꯅꯪꯅ ꯑꯗꯨ ꯄꯥꯈꯠꯂꯤꯗꯨꯅ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯑꯁꯤꯗ ꯂꯥꯛꯑꯦꯕ ꯑꯩꯅ ꯅꯨꯄꯥ ꯎꯅꯔꯤꯁꯦ ꯎꯈꯤꯕ ꯇꯥꯔꯤꯃꯤ ꯅꯪ ꯆꯠꯂꯣ ꯑꯝꯇ ꯆꯠꯂꯣꯃꯤ ꯇꯥ ꯑꯃꯨꯖꯥꯎ ꯅꯪꯕꯣ ꯇꯥꯆꯧꯅ ꯎꯈ꯭ꯔꯗꯤ ꯅꯪ ꯁꯣꯏ ꯐꯨꯕꯤꯈꯤꯕ ꯇꯥꯔꯤꯃꯤ ꯆꯠꯂꯣꯃꯤ ꯍꯥ ꯅꯣꯏ ꯇꯥꯆꯧ ꯂꯥꯛꯑꯦꯕ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯦꯀꯣ ꯍꯌꯦꯡ ꯅꯣꯏ ꯈꯨꯜꯗ ꯂꯥꯛꯀꯦ ꯑꯗ ꯊꯦꯡꯅꯔꯁꯤꯀꯣ ꯍꯣꯏ ꯃꯤ ꯀꯣꯛ ꯆꯠꯂꯣ ꯆꯦꯜꯂꯣ ꯈꯣꯏꯗꯨꯝꯅ ꯂꯦꯝꯕꯤ ꯅꯪ ꯀꯩꯊꯦꯜꯗ ꯂꯥꯛꯑꯝꯃꯤꯔꯣ ꯍꯣꯏ ꯂꯥꯛꯑꯝꯃꯤꯅꯤ ꯇꯥ ꯈꯣꯏꯗꯨꯝꯁꯨ ꯀꯩꯊꯦꯜꯁꯤꯗ ꯂꯥꯛꯏꯔꯣ ꯍꯣꯏ ꯑꯁꯤꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯑꯗ ꯀꯔꯤꯅꯣ ꯈꯤꯇ ꯂꯩꯈꯤꯒꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯏꯇꯥꯎꯁꯤꯒ ꯆꯪꯂꯛꯂꯝꯕꯅꯤ ꯑꯣ ꯑꯗꯨ ꯂꯦꯝꯕꯤ ꯍꯧꯖꯤꯛꯇ ꯅꯪꯒ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯨꯕꯨ ꯀꯅꯥꯅꯣ ꯑꯁ ꯑꯃꯨꯛ ꯍꯪꯉꯛꯏꯅꯤ ꯍꯪꯉꯛꯇ꯭ꯔꯗꯤ ꯐꯅꯤ ꯈꯜꯂꯒ ꯁꯤꯗꯤ ꯁꯣꯏꯅꯕ ꯇꯥꯔꯦ ꯇꯥ ꯈꯣꯏꯗꯨꯝ ꯍꯧꯖꯤꯛꯀꯤꯗꯨꯔꯣ ꯑꯩꯈꯣꯏꯅꯦꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯏꯇꯩꯅꯤ ꯏꯅꯦꯗꯣ ꯃꯁꯥ ꯉꯝꯗ꯭ꯔꯦꯅ ꯍꯥꯏꯔꯝꯕ ꯑꯗꯩ ꯄꯥꯎ ꯆꯦꯟꯐꯝꯁꯨ ꯂꯩꯇꯦꯅ ꯑꯩꯒ ꯂꯝꯕꯤꯁꯤꯗ ꯊꯦꯡꯅꯗꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯕꯅꯤ ꯑꯣ ꯅꯣꯏ ꯏꯇꯩꯅꯦꯕ ꯑꯩꯕꯨ ꯃꯥꯟꯗꯤ ꯃꯥꯟꯈꯤꯗ꯭ꯔꯦꯗ ꯍꯧꯖꯤꯛꯀꯤ ꯃꯑꯣꯡꯗꯣ ꯅꯣꯛꯇꯅꯒ ꯅꯨꯄꯥꯗꯨꯒ ꯃꯌꯥꯒꯗꯣ ꯏꯍꯤ ꯍꯤꯒꯠꯂꯗꯅ ꯑꯗꯨꯝꯅ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩꯗ ꯇꯥ ꯈꯣꯏꯗꯨꯝ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨꯝ ꯇꯧꯗꯦ ꯑꯗꯣ ꯅꯣꯏꯕꯨ ꯊꯦꯡꯉꯕꯣ ꯑꯁꯤꯗ ꯀꯩꯅꯣꯝ ꯆꯥꯈꯤꯁꯤꯗꯅ ꯇꯥ ꯈꯣꯏꯗꯨꯝ ꯉꯁꯤꯒꯤꯗꯤ ꯊꯦꯡꯉꯤ ꯆꯥꯔꯒꯨꯝꯁꯤ ꯀꯣꯟꯅ ꯃꯊꯪ ꯊꯦꯡꯅꯕꯗ ꯑꯣꯏꯅ ꯆꯥꯔꯁꯤ ꯑꯩꯗꯣ ꯌꯨꯝꯗ ꯍꯜꯂꯒꯦ ꯏꯃꯥꯅ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯝꯕ ꯇꯥꯔꯤ ꯅꯪ ꯍꯜꯂꯒꯦ ꯍꯥꯏꯔꯣ ꯍꯣꯏ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯗꯨꯗꯤ ꯍꯣꯏ ꯇꯥ ꯈꯣꯏꯗꯨꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯣꯏꯕꯤꯒ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤ ꯊꯣꯏꯕꯤꯅ ꯏꯇꯥ ꯅꯪꯕꯨ ꯍꯧꯖꯤꯛꯀꯤꯗꯨ ꯁꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯩꯗꯤ ꯅꯣꯏ ꯎꯕꯗ ꯀꯞꯂꯛꯀꯁꯦ ꯊꯛ ꯅꯤꯛꯄꯗ ꯂꯣꯏꯔꯤ ꯋꯥꯅꯤ ꯑꯗꯨꯕꯨꯗꯤ ꯏꯕꯦꯝꯃ
ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪ ꯄꯥꯈꯠꯂꯨꯔꯦ ꯃꯤꯍꯨꯟꯒꯁꯦ ꯌꯧꯔꯨꯔꯦ ꯇꯥꯃꯣꯖꯥꯎꯗꯨꯕꯨ ꯑꯩꯅ ꯑꯩꯈꯣꯏ ꯏꯅꯦꯒꯤ ꯃꯆꯥꯅꯦ ꯀꯥꯏꯅ ꯇꯥꯈꯣꯏꯗꯣꯝꯗ ꯍꯥꯏꯖꯤꯜꯂꯤꯅꯦꯃꯤ ꯅꯪꯕꯣ ꯏꯇꯥ ꯂꯦꯝꯕꯤ ꯑꯩꯗꯤ ꯍꯥꯏꯍꯧꯔꯤꯁꯤꯅꯤ ꯅꯪ ꯀꯣꯏꯔꯤ ꯅꯨꯄꯥ ꯃꯌꯥꯝꯗꯣ ꯅꯣꯡꯃꯗꯤ ꯄꯨꯂꯞ ꯐꯥꯃꯤꯟꯅꯕ ꯁꯣꯏꯔꯣꯏꯀꯣ ꯑꯗꯨꯏ ꯁꯔꯨꯛ ꯀꯣꯏꯗꯧꯕ ꯑꯃ ꯀꯣꯏꯌꯨ ꯑꯩꯗꯤ ꯅꯪꯒꯤ ꯈꯟꯕꯤꯕꯗ ꯃꯊꯥ ꯁꯥꯕꯅ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯂꯩꯁꯥꯔꯤꯉꯩ ꯍꯥꯏꯁꯤꯗꯤꯅꯦ ꯅꯨꯄꯥ ꯃꯈꯜ ꯃꯈꯜ ꯈꯪꯅꯗꯧꯕ ꯃꯌꯥꯝꯒꯤ ꯃꯔꯛꯇꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯕꯨꯛ ꯐꯕ ꯁꯦꯜ ꯄꯥꯏꯕ ꯑꯃ ꯈꯟꯗꯨꯅ ꯂꯩꯗꯧꯕ ꯈꯪꯉꯕ ꯏꯇꯥꯗꯧꯅ ꯑꯃꯗ ꯂꯣꯏꯖꯔꯦ ꯍꯥꯏꯅ ꯂꯩꯕꯗꯣ ꯑꯗꯨꯅꯗꯤ ꯍꯌꯦꯡ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯗꯤ ꯅꯪ ꯉꯥꯎꯗꯅ ꯆꯠꯇꯣꯏꯅꯤ ꯈꯪꯗ꯭ꯔꯤꯌꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯤ ꯏꯇꯥꯅ ꯍꯥꯏꯔꯤ ꯋꯥꯗꯨꯁꯨ ꯑꯁ ꯑꯗꯨꯏꯁꯨ ꯑꯩ ꯏꯇꯥꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯤ ꯉꯝꯃꯣꯏ ꯑꯩ ꯇꯁꯦꯡꯅ ꯉꯝꯃꯣꯏꯕ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ ꯁꯣꯝꯗ ꯊꯣꯝꯕꯒꯤ ꯌꯨꯝꯗꯅꯤ ꯁꯥꯃꯨꯅ ꯊꯣꯝꯕ ꯊꯣꯝꯕ ꯍꯣꯏ ꯏꯇꯥꯎ ꯊꯣꯝꯕ ꯑꯆꯧꯕꯤꯅ ꯍꯩ ꯁꯥꯃꯨ ꯅꯪ ꯂꯥꯛꯏꯕ꯭ꯔꯥ ꯆꯪꯉꯣ ꯆꯪꯉꯣ ꯅꯇꯥꯎꯁꯨ ꯍꯧꯖꯤꯛꯇ ꯏꯔꯨꯖꯈꯤꯕꯅꯤ ꯅꯣꯏꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯏꯃꯥ ꯅꯃꯧ ꯅꯨꯄꯤ ꯎꯅꯔꯨꯒꯦ ꯇꯧꯕꯅꯤ ꯏꯁ ꯃꯃꯥꯏꯁꯤ ꯀꯌꯥꯗꯤ ꯏꯀꯥꯏ ꯈꯪꯗ꯭ꯔꯅꯤ ꯌꯦꯡꯉꯨꯅꯦꯍꯦ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏ ꯋꯥꯅꯤꯌꯥ ꯏꯁ ꯏꯃꯥꯅ ꯍꯪꯉꯛꯄꯗꯨꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏꯖꯕꯅꯤ ꯅꯆꯥꯗꯤ ꯍꯣꯏꯅꯦ ꯍꯪꯉꯨꯕ ꯑꯩꯅ ꯂꯥꯟꯕ ꯇꯥꯔꯦ ꯇꯧꯔꯤꯁꯤꯗꯤ ꯃꯇꯥꯡꯗꯨꯗ ꯊꯣꯝꯕꯁꯨ ꯊꯣꯛꯂꯛꯏ ꯏꯇꯥꯎ ꯂꯣꯏꯔꯦ ꯊꯣꯛꯑꯁꯤꯔꯥ ꯍꯣꯏꯅꯦ ꯂꯥꯛꯑꯣ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦ ꯏꯃꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯆꯥꯁꯥ ꯉꯟꯅ ꯍꯜꯂꯛꯎꯀꯣ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯁꯥꯃꯨꯅ ꯊꯣꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯗꯧ ꯂꯩꯕꯅꯤ ꯅꯉꯣꯟꯗ ꯑꯗꯣ ꯋꯥꯁꯦ ꯍꯥꯏꯈꯩ ꯍꯥꯏꯔꯨꯔꯒ ꯅꯪꯅ ꯑꯃꯨꯛ ꯑꯩꯁꯦ ꯂꯥꯟꯅ ꯂꯧꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯀꯔꯤ ꯋꯥꯅꯣ ꯏꯇꯥꯎ ꯀꯣꯛ ꯍꯥꯏꯔꯧꯒꯤꯗꯧꯔꯒꯦ ꯅꯨꯄꯤꯗꯧꯅ ꯑꯃꯨꯛ ꯇꯧꯔ ꯂꯩꯇ꯭ꯔꯁꯨ ꯏꯇꯥꯎꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯂꯥꯟꯅ ꯂꯧꯗꯣꯏꯅꯣ ꯁꯨꯝꯗꯧꯕꯅꯤ ꯊꯥꯕꯂꯩꯅ ꯉꯍꯥꯟ ꯍꯥꯏꯔꯛꯄꯅꯤ ꯂꯦꯝꯕꯤꯗꯣ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯕꯅꯤ ꯅꯨꯄꯥꯒꯁꯦ ꯅꯣꯡꯃꯗ ꯃꯁꯤꯡ ꯈꯪꯗꯦ ꯎꯅꯔꯤꯕ ꯅꯨꯄꯥꯒꯁꯦ ꯁꯤꯟꯗꯅ ꯌꯥꯝ ꯎꯅꯩ ꯍꯥꯏꯅꯦ ꯍꯥ ꯂꯦꯝꯕꯤꯕꯣ ꯂꯦꯝꯕꯤꯅꯕꯨ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯝꯒꯗ꯭ꯔꯅꯦ ꯑꯩ ꯊꯥꯖꯗꯦꯗ ꯏꯇꯥꯎ ꯍꯣꯏꯅꯦ ꯊꯥꯖꯕ ꯊꯥꯖꯗꯕ ꯍꯥꯏꯗꯨꯗꯤ ꯏꯇꯥꯎꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯍꯣꯔꯦꯟꯁꯨ ꯊꯥꯕꯂꯩꯗ ꯍꯦꯛꯇ ꯍꯪꯁꯤꯅꯤ ꯑꯩꯒꯤ ꯍꯥꯏꯕꯨ ꯍꯌꯦꯡꯋꯥꯏ ꯏꯇꯥꯎꯅ ꯋꯥꯍꯧꯒꯗ꯭ꯔꯥ ꯍꯥꯏꯅ ꯅꯇꯥꯎꯅ ꯍꯥꯟꯅ ꯋꯥꯐꯝꯁꯦ ꯏꯇꯥꯎꯗ ꯍꯥꯏꯍꯧꯕꯅꯤ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ ꯏꯇꯥꯎ ꯍꯣꯏ ꯏꯇꯥꯎ ꯑꯩ ꯀꯩꯁꯨ ꯂꯥꯟꯅ ꯈꯟꯗꯦꯗ ꯑꯗꯣ ꯌꯦꯡꯉꯁꯤ ꯂꯦꯝꯕꯤꯒꯤ ꯃꯑꯣꯡꯁꯦ ꯊꯣꯝꯕ ꯃꯇꯥꯎꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯥ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯃꯥ ꯃꯇꯥꯎꯒꯤ ꯃꯃꯥꯡꯗ ꯎꯠꯊꯣꯛꯂꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯈꯤ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯊꯣꯡꯒꯥꯜꯗ ꯆꯪꯉꯛꯏ ꯍꯩ ꯂꯦꯝꯕꯤ ꯅꯪꯕꯨ ꯇꯥꯗ꯭ꯔꯣ ꯊꯣꯛꯂꯛꯎꯅꯦ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯈꯔ ꯑꯣ ꯂꯥꯛꯑꯣꯅꯦ ꯍꯩ ꯂꯦꯝꯕꯤ ꯅꯪ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯇꯥꯗ꯭ꯔꯣ ꯏꯃꯨꯡꯗ ꯀꯩꯗꯧꯔꯤꯕꯅꯣ ꯊꯣꯛꯂꯛꯏ ꯏꯃꯥ ꯀꯔꯤꯅꯣ ꯏꯃꯥꯅ ꯏꯃꯥ ꯍꯣꯏꯒꯤ ꯅꯄꯥꯝꯗꯩ ꯀꯧꯔꯛꯏꯗꯨꯕꯣ ꯌꯨꯝꯁꯤꯗ ꯆꯪꯉꯒ ꯏꯔꯦꯟꯖꯅ ꯍꯥꯏ ꯌꯥꯕꯗꯨ ꯀꯩꯅꯣ ꯈꯪꯗꯦꯕ ꯁꯣꯔꯒ ꯍꯣꯟꯗꯤ ꯄꯪꯀꯧꯇ ꯀꯧꯏꯕ ꯑꯩꯁꯨ ꯊꯣꯛꯂꯛꯏꯁꯤꯅꯤ ꯀꯩꯅꯣ ꯏꯃꯥ ꯍꯣ ꯉꯥꯡꯗꯅ ꯂꯩꯔꯅꯨꯋꯣ ꯁꯦ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯂꯧꯁꯤꯜꯂꯨ ꯃꯌꯥꯝꯁꯦ ꯊꯥꯡꯉꯛꯄꯗ ꯋꯥꯕꯅ ꯁꯤꯔꯤ ꯅꯅꯦꯅꯁꯨ ꯀꯔꯤꯅꯣ ꯄꯪꯍꯥꯞꯇ ꯍꯥꯞꯆꯤꯜꯂꯛꯏ ꯇꯧꯔꯤꯁꯦ ꯅꯪꯅ ꯂꯣꯏꯁꯤꯜꯂꯕꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯔꯦ ꯊꯕꯛꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯏꯃꯥ ꯀꯔꯤ ꯊꯕꯛ ꯍꯧꯖꯤꯛꯄꯣ ꯍꯪꯈ꯭ꯔꯕꯅꯦ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯍꯣ ꯊꯕꯛ ꯍꯥꯏꯗꯤ ꯊꯕꯛ ꯈꯪꯗꯅ ꯂꯩꯔꯕ ꯋꯥꯐꯝꯁꯤꯗ ꯁꯨꯝ ꯍꯪꯉꯤ ꯋꯥꯅꯤ ꯍꯩ ꯅꯪ ꯌꯥꯝ ꯍꯦꯟꯃꯜꯂꯕꯅꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯅꯕꯨꯡꯗꯨꯅ ꯊꯕꯛ ꯃꯐꯝꯗ ꯂꯩꯈꯤꯕꯗꯒꯤ ꯅꯪ ꯑꯩꯁꯤ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦꯕ ꯍꯥ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗꯅꯦ ꯋꯥꯔꯛꯇꯕꯤ ꯃꯆꯥ ꯇꯥꯍꯟꯒꯅꯨꯀꯣ ꯅꯠꯇꯦ ꯅꯪꯅ ꯅꯨꯄꯥ ꯑꯗꯨꯛ ꯌꯥꯝ ꯀꯣꯏꯔꯤꯗꯨꯕꯨ ꯏꯆꯥꯗꯤ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇꯒ ꯅꯨꯄꯥꯒ ꯑꯃꯠꯇ ꯐꯪꯉꯛꯇ꯭ꯔꯕꯅ ꯇꯧꯔꯤꯁꯤꯕꯣ ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ ꯑꯩꯈꯣꯏ ꯃꯥꯁꯤꯃꯕ ꯄꯉꯥꯡꯗ ꯉꯥꯡꯉꯤꯍꯦ ꯍꯣꯏ ꯑꯩꯅ ꯀꯣꯏꯔꯤꯁꯦ ꯃꯌꯥꯝꯗꯨꯗꯒꯤ ꯑꯐꯕ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯗꯧꯕ ꯑꯃ ꯈꯟꯒꯦ ꯇꯧꯕ ꯏꯁ ꯅꯪꯅ ꯀꯌꯥꯝ ꯐꯔꯗꯅ ꯅꯠꯇꯦ ꯅꯪꯅ ꯀꯌꯥꯝ ꯐꯔꯗꯅꯅꯣ ꯅꯪꯅ ꯍꯥꯏꯖ ꯁꯥꯔꯤꯗꯨꯕꯣ ꯑꯩꯗꯤ ꯍꯥꯟꯅ ꯍꯥꯏꯍꯧꯔꯤꯕꯁꯤꯅꯤꯀꯣ ꯏꯕꯦꯝꯃ ꯅꯪ ꯈꯨꯁꯦꯟꯖꯧ ꯅꯕꯨꯡꯅꯒ ꯈꯪꯉꯗꯤ ꯅꯪ ꯃꯇꯦꯛ ꯊꯨꯗꯦꯛꯄꯤꯈꯤꯁꯅꯤ ꯂꯦꯝꯕꯤ ꯃꯃꯥꯅ ꯉꯥꯡꯂꯤꯕꯒꯗꯨ ꯇꯥꯗꯈꯩ ꯐꯦꯠ ꯇꯧꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯑꯁꯨꯝ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯄꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯅꯤꯈꯛ ꯊꯦꯡꯅꯩ ꯑꯔꯨꯕꯤꯅ ꯂꯦꯝꯕꯤꯌꯥ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯤꯅꯣꯅꯦ ꯏꯗꯣꯝꯆꯥ ꯑꯁꯤꯗ ꯊꯕꯛ ꯑꯃ ꯆꯠꯄꯅꯤ ꯑꯁꯪꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯆꯠꯇꯧꯅꯤ ꯂꯩꯁꯥꯔꯤꯉꯩ ꯍꯥꯏꯁꯤꯗꯤ ꯅꯣꯏꯅ ꯆꯠꯇꯅ ꯃꯧ ꯑꯩꯈꯣꯏꯅ ꯆꯠꯂꯨ ꯌꯥꯄꯣꯟꯇꯦ ꯆꯠꯂꯨ ꯍꯣꯏ ꯏꯗꯣꯝꯆꯥ ꯂꯦꯝꯕꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯏ ꯑꯔꯨꯕꯤꯅ ꯏꯆꯦ ꯁꯪꯕꯤ ꯑꯩꯗꯤ ꯂꯦꯝꯕꯤ ꯑꯁꯤ ꯑꯩꯈꯣꯏ ꯏꯄꯥꯝꯒꯤ ꯏꯈꯨꯔꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯐꯕ ꯃꯁꯛ ꯃꯇꯧꯒ ꯐꯖꯕ ꯃꯔꯝꯒꯁꯤ ꯌꯥꯝ ꯃꯣꯛꯄ ꯑꯃ ꯂꯩꯌꯦ ꯑꯗꯨꯒꯤ ꯍꯥꯏꯅꯕꯤꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯍꯥꯏꯅꯔꯔꯣꯏ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯌꯦ ꯑꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯤ ꯏꯔꯥꯡ ꯌꯥꯝ ꯇꯧꯏꯕ ꯍꯣꯏ ꯃꯁꯛꯁꯤꯕꯨꯗꯤ ꯌꯥꯝ ꯐꯖꯩ ꯍꯥꯏꯕꯕꯨ ꯌꯥꯝ ꯈꯠꯂꯦ
ꯑꯔꯨꯕꯤ ꯅꯪ ꯍꯥꯏꯅ ꯍꯧꯗꯕ ꯐꯩꯀꯣ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯆꯣꯞꯇꯅ ꯇꯣꯛꯇꯣꯏ ꯁꯛꯅ ꯆꯥꯕ ꯌꯥꯄꯣꯟꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯤ ꯏꯆꯦ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤꯅꯤ ꯁꯣꯝꯗ ꯀꯕꯣꯛꯂꯩꯒꯤ ꯄꯣꯠꯐꯝꯗ ꯊꯣꯏꯕꯤ ꯑꯃꯗꯤ ꯂꯦꯝꯕꯤ ꯁꯤꯡꯖꯨ ꯆꯥꯔꯤ ꯀꯕꯣꯛꯂꯩꯅ ꯂꯦꯝꯕꯤꯌꯥ ꯉꯁꯤꯗꯤ ꯏꯁꯨꯒꯤ ꯅꯨꯄꯥꯁꯤꯡꯗꯨ ꯄꯨꯔꯛꯇ꯭ꯔꯦ ꯀꯩꯗꯧꯔꯦ ꯑꯕꯣ ꯉꯁꯤꯗꯤ ꯐꯔꯛ ꯇꯥꯔꯤ ꯍꯌꯦꯡ ꯑꯣꯏꯅ ꯄꯨꯔꯛꯑꯒꯦ ꯍꯣꯏꯅꯦ ꯏꯁꯨꯅ ꯅꯨꯡꯇꯤꯒꯤ ꯅꯨꯄꯥꯁꯤ ꯊꯤꯟꯗꯅ ꯄꯨꯔꯛꯑꯒ ꯑꯕꯣꯛꯀꯤ ꯄꯣꯠꯐꯝꯁꯤꯗ ꯁꯤꯡꯖꯨ ꯆꯥꯕꯁꯤ ꯅꯨꯡꯉꯥꯏꯅꯍꯦ ꯑꯕꯣꯛꯇꯤ ꯌꯦꯡꯕ ꯅꯨꯄꯥ ꯃꯈꯜ ꯃꯈꯜ ꯄꯨꯔꯛꯎ ꯃꯈꯣꯏ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕꯗꯣ ꯑꯕꯣꯛꯅ ꯈꯟꯕꯤꯒꯦ ꯏꯁꯨꯒꯤ ꯊꯣꯏꯕꯤꯅ ꯑꯕꯣꯛꯁꯤꯗꯤ ꯌꯥꯏꯍꯦ ꯉꯍꯥꯟꯋꯥꯏ ꯑꯕꯣꯛꯁꯨ ꯂꯦꯝꯕꯤꯗꯧꯅ ꯇꯧꯔꯝꯗꯧ ꯃꯥꯜꯂꯤ ꯏꯁ ꯀꯔꯤ ꯋꯥꯅꯣꯅꯦ ꯑꯕꯣꯛꯁꯤ ꯊꯥꯏꯅ ꯌꯥꯝ ꯅꯩꯔꯛꯏꯗ ꯅꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯇꯧꯔꯤꯁꯤꯡꯁꯦ ꯑꯕꯣꯛ ꯍꯣꯏ ꯃꯇꯝꯗꯣ ꯌꯧꯄꯣꯟꯇꯦꯗ ꯑꯕꯣꯛꯁꯤꯗꯤ ꯌꯥꯝ ꯇꯧꯔꯝꯃꯤ ꯖꯥꯠ ꯑꯣꯏꯔꯦ ꯇꯧꯔꯛꯏ ꯍꯦꯂꯥꯒꯤ ꯅꯕꯣꯛ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯑꯩꯕꯨ ꯄꯣꯛꯄ ꯅꯄꯨꯒ ꯅꯕꯣꯛꯀꯅ ꯑꯩꯁꯦ ꯅꯨꯄꯥ ꯌꯥꯝ ꯀꯣꯏ ꯍꯥꯏꯗꯅ ꯌꯥꯝ ꯐꯨꯔꯛꯏꯗ ꯍꯩꯃꯥ ꯑꯕꯣꯛꯁꯤꯗꯤꯕ ꯑꯗꯣꯕꯣ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯍꯌꯦꯡ ꯉꯟꯇꯥꯕꯨꯡꯅꯁꯨ ꯅꯨꯄꯥ ꯃꯌꯥꯝꯗꯨꯗꯒꯤ ꯐꯖꯕ ꯑꯃ ꯄꯨꯔꯒ ꯑꯕꯣꯛꯀꯤꯁꯤꯗ ꯂꯥꯛꯑꯒꯦ ꯍꯣꯏ ꯍꯌꯦꯡꯗꯤ ꯅꯨꯄꯥ ꯄꯨꯔꯛꯄ ꯁꯣꯏꯅꯨꯀꯣ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤ ꯉꯁꯤꯗꯤ ꯈꯨꯜ ꯑꯗꯨꯗ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯂꯩ ꯍꯥꯏꯗꯨꯅ ꯃꯍꯩ ꯂꯥꯡꯅꯔꯤ ꯃꯌꯥꯝꯗꯨ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯗꯤ ꯆꯥꯛ ꯏꯁꯤꯡ ꯉꯟꯅ ꯂꯣꯏꯁꯤꯟꯅꯔꯝꯃꯤ ꯁꯣꯝꯗꯁꯨ ꯊꯣꯏꯕꯤ ꯂꯦꯝꯕꯤ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯂꯦꯝꯕꯤꯅ ꯀꯦꯔꯤꯕꯗꯨ ꯂꯣꯏꯕ ꯉꯥꯏꯔꯤ ꯊꯣꯏꯕꯤꯅ ꯏꯇꯥ ꯀꯨꯏꯃꯟꯈ꯭ꯔꯦ ꯑꯣꯏꯕ ꯃꯤ ꯀꯨꯝꯍꯩꯒ ꯍꯧꯔꯝꯕ ꯇꯥꯔꯦ ꯌꯦꯡꯕ ꯐꯪꯍꯧꯔꯔꯣꯏꯕ ꯂꯣꯏꯁꯤꯜꯂꯣꯃꯤ ꯅꯪꯕꯣ ꯂꯣꯏꯔꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯥꯕꯨ ꯀꯧꯏ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯣ ꯊꯦꯡꯉꯤ ꯆꯠꯂꯁꯤ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯁꯨꯛꯃꯣꯟꯗꯅꯅꯦ ꯄꯥꯕ ꯑꯅꯧꯕ ꯑꯃ ꯎꯅꯗꯧ ꯂꯩꯕ꯭ꯔꯥ ꯈꯪꯗꯦꯕ ꯍꯩ ꯅꯪ ꯅꯆꯤꯟꯗꯨꯗ ꯊꯥꯖꯤꯜꯂꯛꯎꯔꯥ ꯃꯤꯅ ꯇꯥꯔꯒ ꯐꯖꯕ ꯋꯥꯔ ꯑꯗꯣ ꯃꯆꯣꯡ ꯄꯥꯛ ꯅꯥꯏꯗ ꯁꯥꯔꯗꯅ ꯃꯁꯤ ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯑꯋꯣꯏꯒꯤꯒ ꯁꯧꯖꯤꯜꯂꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯂꯝꯃꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯂꯦꯝꯕꯤ ꯃꯉꯛꯇꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯃꯥꯅ ꯌꯦꯡꯂꯤꯕ ꯃꯤꯗꯨ ꯎꯔꯕꯗ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩ ꯑꯁꯤꯗ ꯑꯝꯇ ꯐꯠ ꯆꯠꯂꯨꯒꯦ ꯊꯨꯅ ꯂꯥꯛꯀꯦ ꯏꯃꯥ ꯌꯦꯡꯕ ꯍꯧꯔꯝꯃꯣ ꯍꯩ ꯀꯥꯏꯗꯅꯣ ꯅꯪ ꯀꯨꯝꯍꯩ ꯌꯦꯡꯕ ꯂꯥꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯏꯔꯥꯡ ꯇꯧꯕ ꯂꯥꯛꯏꯕ꯭ꯔꯣ ꯑꯁ ꯀꯨꯏꯔꯣꯏꯕ ꯏꯃꯥ ꯉꯥꯏꯍꯥꯛꯇꯅꯦꯕ ꯍꯥꯏꯔꯝꯂꯒ ꯃꯇꯥ ꯊꯣꯏꯕꯤꯕꯨ ꯆꯤꯡꯗꯨꯅ ꯆꯠꯈꯤ ꯃꯁꯤ ꯃꯤꯅ ꯍꯥꯏꯔꯤꯒꯁꯤ ꯇꯥꯁꯤꯟꯅꯗꯕꯤ ꯆꯠꯈꯤꯅꯤ ꯃꯁꯤ ꯏꯔꯥꯡ ꯌꯥꯝ ꯄꯥꯝꯃꯤ ꯃꯁꯤ ꯀꯅꯥꯕꯨ ꯂꯧꯔꯤꯕꯅꯣ ꯈꯪꯗꯦ ꯑꯗꯨꯕꯨꯗꯤ ꯅꯪ ꯍꯣꯔꯦꯟ ꯌꯨꯝꯗ ꯍꯜꯂꯒ ꯅꯨꯡꯉꯥꯏꯅꯤꯕ ꯅꯪ ꯁꯣꯝꯗꯁꯨ ꯂꯦꯝꯕꯤ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯇꯨꯅ ꯑꯃꯨꯖꯥꯎꯒ ꯎꯅꯔꯤ ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯅꯤꯒ ꯈꯟꯗꯦ ꯂꯦꯝꯕꯤ ꯃꯥꯗꯤ ꯃꯣꯏꯒꯤ ꯊꯣꯛꯄ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯑꯃꯨꯖꯥꯎꯅ ꯆꯥꯛ ꯆꯥꯔꯕꯣ ꯂꯦꯝꯕꯤ ꯅꯪꯕꯣ ꯆꯥꯔꯦ ꯇꯥꯗꯗꯤ ꯆꯥꯔꯕꯣ ꯆꯥꯔꯛꯇꯦꯗ ꯅꯣꯏ ꯂꯩꯀꯥꯏꯗ ꯀꯨꯝꯍꯩ ꯂꯩ ꯇꯥꯕꯗꯒꯤ ꯍꯦꯛꯇ ꯉꯟꯇꯥ ꯂꯥꯛꯑꯕꯅꯤ ꯅꯪ ꯎꯅꯍꯧꯗꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯎꯅꯗꯧ ꯂꯩꯔꯤꯁꯤꯗ ꯉꯟꯇꯥꯃꯨꯛ ꯂꯥꯛꯏꯕ ꯑꯗꯣ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯅꯨꯀꯣ ꯍꯣꯔꯦꯟ ꯊꯦꯡꯅꯗꯤ ꯌꯨꯝ ꯍꯟꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯕ ꯑꯩꯗꯤ ꯅꯪꯅ ꯌꯨꯝ ꯆꯪꯗ꯭ꯔꯤꯐꯥꯎ ꯂꯩꯅꯤ ꯂꯦꯝꯕꯤ ꯅꯪꯁꯦ ꯅꯨꯄꯥ ꯌꯥꯝ ꯀꯣꯏ ꯀꯥꯏꯅ ꯍꯥꯏꯀꯣ ꯃꯤꯅ ꯁꯨꯝ ꯍꯥꯏꯕꯗ ꯑꯗꯨꯅ ꯑꯩ ꯆꯠꯈ꯭ꯔꯒ ꯅꯪ ꯀꯅꯥꯒ ꯑꯃꯨꯛ ꯎꯅꯧꯒꯦ ꯍꯥꯏꯅꯣ ꯏꯁ ꯀꯅꯥ ꯍꯥꯏꯔꯛꯏꯅꯣ ꯑꯩꯕꯨ ꯅꯨꯄꯥ ꯌꯥꯝ ꯀꯣꯏ ꯀꯥꯏꯅ ꯇꯥꯃꯨꯖꯥꯎ ꯑꯗꯨꯃꯥꯏꯅ ꯃꯤꯅ ꯍꯥꯏꯕ ꯋꯥꯗ ꯌꯥꯝ ꯊꯥꯖꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯑꯗꯣ ꯃꯣꯏꯅ ꯅꯪꯒꯤ ꯃꯔꯝꯗ ꯐꯅ ꯍꯥꯏꯔꯁꯨ ꯊꯥꯖꯗꯧꯕ ꯑꯩꯅ ꯊꯥꯖꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯁꯤꯗꯤ ꯁꯥꯎꯒꯜꯂꯦ ꯑꯣꯏꯕ ꯍꯌꯦꯡꯋꯥꯏ ꯃꯧ ꯑꯣꯏꯔꯒ ꯏꯁꯧ ꯌꯥꯝ ꯂꯥꯡꯗꯣꯏ ꯃꯥꯜꯂꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯀꯨꯝꯍꯩ ꯌꯦꯡꯕ ꯂꯥꯛꯄꯩ ꯅꯃꯥꯗ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ ꯅꯥꯀꯟꯗ ꯊꯣꯏꯕꯤꯁꯨ ꯃꯇꯥꯕꯨ ꯉꯥꯏꯔꯤ ꯂꯦꯝꯕꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕ ꯂꯩꯀꯥꯏ ꯍꯅꯨꯕꯤꯁꯤꯡꯅ ꯃꯤꯠ ꯅꯥꯔꯗꯨꯅ ꯑꯁꯨꯝ ꯍꯥꯏꯅꯩ ꯇꯊꯣꯠꯅ ꯂꯩꯕꯤꯌꯥ ꯌꯦꯡꯉꯨꯅꯦꯍꯦ ꯑꯁꯤꯒꯤ ꯅꯥꯀꯟꯁꯤꯗ ꯅꯨꯄꯥꯒ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯗꯅ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯁꯈꯤꯒꯤ ꯃꯆꯥꯅꯨꯄꯤ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯕꯤ ꯂꯦꯝꯁꯨ ꯂꯦꯝꯗꯅ ꯂꯦꯝꯕꯤ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯣ ꯑꯁꯤꯕꯣ ꯂꯩꯕꯤꯅ ꯀꯥꯏꯗꯅꯣꯅꯦ ꯑꯣ ꯑꯁꯤꯗꯒꯤꯁꯦ ꯍꯣꯏ ꯃꯥꯅꯤ ꯂꯦꯝꯕꯤꯅꯤ ꯈꯠꯈ꯭ꯔꯄꯣꯠꯅꯤ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯅ ꯅꯨꯄꯥꯅ ꯃꯔꯣꯜ ꯑꯃ ꯌꯥꯝꯅ ꯀꯣꯏꯔꯤꯕ ꯃꯥꯒꯤ ꯆꯍꯤ ꯃꯁꯤꯡꯁꯤꯗꯒꯤ ꯃꯥꯅ ꯀꯣꯏꯔꯤꯕ ꯅꯨꯄꯥ ꯃꯁꯤꯡꯅꯕꯨ ꯍꯦꯟꯅ ꯍꯦꯜꯂꯝꯅꯤ ꯃꯁꯤ ꯍꯌꯦꯡꯋꯥꯏ ꯃꯊꯣꯡ ꯀꯌꯥ ꯆꯥꯔꯣꯏꯀꯣ ꯌꯥꯗꯦꯕ ꯃꯁꯤ ꯏꯔꯥꯡ ꯌꯥꯝ ꯇꯧ ꯏꯔꯥꯡ ꯄꯥꯝꯃꯦꯕ ꯃꯁꯤꯕꯨ ꯃꯃꯥ ꯁꯈꯤꯗꯨꯅ ꯀꯔꯤꯝꯇ ꯋꯥꯔꯛꯇ꯭ꯔꯕ ꯖꯥꯠꯂꯣ ꯃꯆꯥ ꯂꯩꯁꯥꯕꯤꯁꯤꯕꯨ ꯍꯨꯏ ꯊꯥꯗꯣꯛꯄꯗꯧꯅ ꯊꯥꯗꯣꯛꯂꯤꯁꯤꯕꯣ ꯑꯗꯨꯁꯨ ꯅꯨꯡꯗꯥꯡꯁꯤꯗ ꯈꯪꯗꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯃꯤꯠ ꯌꯥꯝ ꯅꯥꯏ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯒꯁꯦ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦꯀꯣ ꯃꯁꯤ ꯅꯍꯥꯟꯋꯥꯏꯗꯤ ꯃꯁꯛ ꯐꯖꯕꯁꯤꯗ ꯏꯃꯧꯒ ꯑꯣꯏꯒꯦ ꯀꯥꯏꯅ ꯈꯜꯂꯝꯕꯅꯤ ꯑꯣꯏꯔꯣꯏꯗ ꯃꯁꯤ ꯈꯠꯃ ꯂꯥꯛꯃꯜꯂꯤꯕ ꯖꯨꯒꯣꯠ ꯑꯃ ꯆꯥꯗꯧ ꯃꯥꯟꯗꯦꯕ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯂꯦꯝꯕꯤꯒꯤ ꯃꯔꯝꯗ ꯃꯤꯋꯥ ꯉꯥꯡꯅꯔꯤ
ꯁꯣꯝꯗꯁꯨ ꯁꯈꯤ ꯃꯆꯥꯅꯨꯄꯤꯅ ꯀꯨꯝꯍꯩ ꯌꯦꯡꯕ ꯂꯥꯛꯂꯒ ꯀꯨꯝꯍꯩ ꯌꯦꯡꯗ꯭ꯔꯗꯨꯅ ꯏꯔꯥꯡ ꯇꯧ ꯂꯩꯕꯗꯨꯗ ꯁꯈꯤꯁꯨ ꯀꯨꯝꯍꯩꯒꯗꯨ ꯌꯦꯡꯐꯝ ꯈꯪꯂꯝꯗꯦ ꯁꯈꯤ ꯁꯥꯎꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯕꯅꯤ ꯃꯥ ꯃꯆꯥꯅꯨꯄꯤꯅ ꯀꯨꯝꯍꯩ ꯌꯦꯡꯕ ꯁꯨꯡꯆꯪ ꯆꯪꯂꯛꯇꯕꯗꯨꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯔꯛꯏ ꯃꯗꯨꯒꯤ ꯋꯥꯔꯛꯄꯗ ꯂꯧꯗꯕꯤꯗꯨ ꯀꯔꯥꯏ ꯇꯥꯟꯅ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣꯅꯦ ꯀꯌꯥꯗ ꯇꯧ ꯉꯝꯃꯤꯅꯤ ꯌꯦꯡꯉꯨꯅꯦ ꯑꯩꯗꯤꯅꯦ ꯑꯩ ꯍꯥꯏꯁꯤꯅꯤꯀꯣ ꯀꯨꯝꯍꯩꯒ ꯌꯦꯡꯕ ꯂꯥꯛꯑꯝꯃꯣꯏꯗꯕꯅꯦꯕ ꯑꯁꯨꯃꯥꯏꯅ ꯇꯧꯅꯤ ꯈꯪꯂꯝꯂꯕꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯊꯤꯔꯛꯄꯗ ꯎꯔꯤ ꯃꯆꯥꯅꯨꯄꯤꯅ ꯃꯌꯥ ꯍꯤꯒꯠꯂꯒ ꯑꯃꯨꯖꯥꯎꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯎꯕꯗ ꯏꯃꯥꯏꯄꯦꯝ ꯑꯥꯗ ꯃꯌꯥ ꯉꯥꯛꯇ ꯎꯕ ꯅꯨꯄꯥꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅꯒ ꯂꯩꯔꯗꯅ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯩꯕꯨ ꯏꯀꯥꯏꯕꯅ ꯁꯤꯔꯦꯃꯤ ꯃꯁꯤ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯀꯧꯕꯁꯨ ꯌꯥꯔꯣꯏꯅꯦ ꯃꯤꯅ ꯇꯥꯈꯤꯅꯤꯅꯦ ꯑꯗꯨꯁꯨ ꯃꯁꯝꯁꯤ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯌꯨꯝꯗ ꯍꯦꯛꯇ ꯄꯨꯅꯤꯡꯕꯗꯨ ꯌꯧꯔꯕꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯑꯣ ꯅꯨꯡꯉꯥꯏꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯌꯨꯝꯗ ꯌꯧꯈꯤꯁꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤ ꯃꯈꯣꯡꯗ ꯇꯣꯡꯂꯤꯕ ꯐꯤꯅꯥꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯄꯥ ꯇꯝꯅ ꯍꯦꯛꯇ ꯂꯪꯈꯤ ꯁꯣꯝꯗꯁꯨ ꯁꯈꯤꯅ ꯂꯪꯉꯛꯏꯕ ꯐꯤꯅꯥꯠꯇꯨ ꯂꯦꯝꯕꯤꯗꯗꯤ ꯄꯥꯟꯗ꯭ꯔꯗꯨꯅ ꯑꯃꯨꯖꯥꯎꯒꯤ ꯃꯃꯥꯏꯗꯨꯗ ꯑꯣꯏꯅ ꯄꯥꯜꯂꯝꯃꯤ ꯀꯩꯅꯣ ꯁꯤꯗꯤ ꯐꯤꯅꯥꯠꯀ ꯂꯪꯉꯤ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯀꯅꯥꯅꯣ ꯂꯩꯔꯝꯃꯨꯗꯅ ꯈꯪꯅꯤ ꯃꯀꯣꯛꯇꯨ ꯊꯗꯠꯀꯦꯕ ꯀꯅꯥꯅꯣꯅꯦ ꯃꯤꯉꯣꯟꯗꯕꯨ ꯃꯈꯣꯡꯗ ꯇꯣꯡꯕ ꯐꯤꯅꯥꯠꯀ ꯂꯪꯉꯛꯏꯁꯤꯕꯣ ꯀꯔꯝꯕ ꯆꯥꯎꯈꯠꯇꯕ ꯃꯆꯥ ꯃꯁꯨꯅꯣ ꯈꯪꯅꯤ ꯃꯈꯣꯡꯗꯨ ꯀꯛꯀꯦ ꯑꯁꯤ ꯍꯥꯏꯔ ꯀꯣꯌꯦꯡ ꯌꯦꯡꯉꯛꯄꯗ ꯎꯔꯤ ꯃꯃꯥꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯂꯦꯞꯂꯒ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯤꯕꯗꯨ ꯎꯕꯗ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯣꯏꯔ ꯃꯥꯜꯂꯤꯅꯤ ꯑꯁ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯁꯛꯁꯤꯗꯤ ꯅꯣꯏ ꯃꯥꯅꯦꯕ ꯏꯅꯦꯝꯕꯣꯛꯀꯤ ꯐꯤꯅꯥꯠ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯃꯀꯣꯛ ꯊꯗꯠꯄ ꯌꯥꯔꯔꯣꯏꯅꯦ ꯇꯥꯃꯨꯖꯥꯎ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯏꯃꯥꯁꯦ ꯑꯩ ꯑꯝꯇ ꯎꯗ꯭ꯔꯤꯕ ꯃꯥꯜꯂꯤ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯑꯩ ꯑꯃꯨꯛ ꯆꯪꯈ꯭ꯔꯒꯦ ꯍꯣꯏ ꯂꯦꯝꯕꯤ ꯑꯗꯣ ꯅꯣꯏ ꯃꯥꯅ ꯍꯣꯔꯦꯟ ꯐꯨꯔꯗꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯑꯣꯀꯣ ꯍꯦꯛꯇ ꯆꯦꯟꯁꯦꯕ ꯏꯕꯥꯅꯤ ꯀꯣ ꯍꯣꯏ ꯁꯣꯏꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯑꯩ ꯈꯔ ꯀꯣꯞꯇꯧ ꯃꯥꯜꯂꯤ ꯊꯣꯏꯕꯤꯁꯨ ꯁꯈꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯗꯥ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯥ ꯆꯪꯉꯁꯦꯅ ꯅꯣꯏ ꯏꯃꯥꯒꯤ ꯃꯑꯣꯡꯁꯦ ꯅꯪꯒ ꯆꯠꯃꯤꯟꯅꯔꯨꯕ ꯑꯩ ꯐꯥꯎ ꯇꯜꯂꯤꯍꯦ ꯑꯁ ꯅꯣꯏꯗꯗꯤ ꯀꯩꯝ ꯇꯧꯔꯦ ꯏꯕꯦꯝꯃ ꯂꯦꯝꯕꯤ ꯍꯧꯒꯠꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯍꯩ ꯋꯥꯔꯛꯇꯕꯤ ꯃꯄꯥꯜ ꯊꯣꯛꯄꯤ ꯅꯨꯡꯗꯥꯡꯁꯤꯗ ꯅꯋꯥꯗꯣ ꯎꯅꯔꯤꯅꯦꯕ ꯎꯅꯅꯕ ꯃꯇꯝ ꯏꯔꯩ ꯂꯩꯇ꯭ꯔꯕꯗꯧꯅ ꯁꯤꯕꯨ ꯂꯩꯀꯥꯏ ꯃꯤꯅ ꯎꯔꯒ ꯅꯪꯁꯤ ꯀꯩ ꯍꯥꯏꯅ ꯍꯥꯏꯅꯔꯝꯗꯣꯏꯅꯤ ꯏꯕꯦꯝꯃ ꯌꯨꯝ ꯆꯠꯁꯤꯜꯂꯥꯎ ꯌꯥꯝ ꯊꯨꯅ ꯀꯨꯝꯍꯩ ꯌꯦꯡꯕꯒ ꯂꯥꯏꯔꯤ ꯌꯨꯝꯗ ꯆꯠꯁꯤꯜꯂꯥꯎꯑꯣ ꯅꯪ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗ ꯌꯧꯈꯤꯁꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯕꯨ ꯁꯈꯤꯅ ꯆꯤꯡꯗꯨꯅ ꯃꯌꯨꯝꯗ ꯄꯨꯈꯤ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ ꯂꯦꯝꯕꯤꯁꯨ ꯃꯃꯥꯅ ꯉꯥꯡꯕ ꯆꯩꯕꯁꯨ ꯇꯥꯔꯝꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯃꯥꯅ ꯅꯤꯡꯕꯗꯨ ꯑꯗꯨꯝ ꯇꯧꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯉꯁꯤꯗꯤ ꯂꯦꯝꯕꯤ ꯊꯣꯝꯕꯒ ꯎꯅꯔꯝꯃꯤ ꯀꯩꯅꯣ ꯇꯥ ꯊꯣꯝꯕ ꯉꯁꯥꯏꯗꯩ ꯂꯥꯛꯑꯒ ꯋꯥꯁꯨ ꯉꯥꯡꯗꯦ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯌꯨꯝꯒ ꯁꯥꯎꯅꯔꯛꯄ꯭ꯔꯣ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯑꯗꯣ ꯂꯦꯝꯕꯤ ꯅꯪ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯌꯨ ꯏꯕꯥꯅꯤ ꯀꯔꯝ ꯀꯥꯟꯗ ꯆꯦꯟꯁꯦ ꯍꯥꯏꯅꯣ ꯇꯥ ꯊꯣꯝꯕ ꯅꯪꯁꯦ ꯆꯦꯟꯕꯒꯤ ꯋꯥꯔꯤ ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯆꯦꯟꯕ ꯁꯨꯝ ꯇꯧꯔ ꯂꯩꯔꯤꯁꯤꯕꯣ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯑꯗꯨꯏ ꯅꯠꯇꯦ ꯅꯪꯁꯦ ꯃꯤꯅ ꯀꯔꯤꯅꯣ ꯌꯥꯝ ꯍꯥꯏꯅꯕ ꯑꯗꯨꯒꯤꯅꯤ ꯏꯁ ꯀꯅꯥꯅ ꯀꯩ ꯍꯥꯏꯅꯔꯤꯕ ꯍꯥꯏꯔꯛꯑꯣꯅꯦ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤ ꯍꯥꯏꯅꯔꯤꯅꯣꯕ ꯑꯝꯇ ꯇꯥꯒꯦ ꯑꯗꯩꯒꯤ ꯅꯠꯇꯦ ꯅꯪꯁꯦ ꯅꯨꯄꯥ ꯌꯥꯝ ꯀꯣꯏ ꯅꯨꯄꯥꯒꯁꯦ ꯁꯤꯟꯗꯅ ꯌꯥꯝ ꯎꯅꯩ ꯍꯥꯏꯅꯤ ꯆꯨꯝꯕ꯭ꯔꯣ ꯑꯁ ꯁꯤꯅ ꯑꯃꯨꯛ ꯀꯅꯥ ꯍꯥꯏꯗꯅ ꯈꯪꯉꯤꯅꯣ ꯇꯧꯔꯤꯁꯤꯅ ꯂꯣꯏ ꯆꯨꯝꯅ ꯍꯥꯏꯔꯛꯏ ꯋꯥꯅꯤ ꯇꯥꯗ꯭ꯔꯣ ꯂꯦꯝꯕꯤ ꯑꯩꯅ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯔꯒ ꯇꯥꯏꯍꯦ ꯇꯥꯊꯣꯝꯕ ꯃꯤꯅ ꯄꯪꯉꯥꯏ ꯍꯥꯏꯕꯗ ꯊꯥꯖꯔꯗꯤ ꯌꯥꯔꯔꯣꯏꯗ ꯑꯩꯅ ꯁꯛ ꯈꯔ ꯐꯖꯕꯁꯤꯗ ꯃꯤꯅ ꯀꯜꯂꯛꯇꯅ ꯄꯪꯉꯥꯏ ꯍꯥꯏꯖꯜꯂꯤꯅꯤ ꯃꯣꯏꯗꯤ ꯑꯗꯨꯃꯥꯏ ꯁꯨꯝ ꯑꯩꯒꯤ ꯃꯔꯝꯗ ꯍꯥꯏ ꯂꯩꯔꯕꯅꯤ ꯑꯩ ꯅꯪ ꯅꯠꯇꯕ ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯗꯦ ꯍꯥꯏꯁꯤꯅꯤ ꯍꯦ ꯁꯩꯇꯅ ꯁꯥꯈꯤ ꯃꯇꯥꯡ ꯑꯗꯨꯗ ꯉꯁꯥꯏꯗꯩ ꯂꯥꯞꯇꯛꯅ ꯂꯦꯝꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄ ꯈꯣꯏꯗꯨꯝꯁꯨ ꯂꯦꯝꯕꯤ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯅꯪꯒ ꯐꯝꯃꯤꯟꯅꯗꯨꯅ ꯉꯁꯥꯏꯗꯩ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥꯁꯤꯅ ꯀꯅꯥ ꯂꯦꯝꯕꯤ ꯏꯈꯪ ꯈꯪꯅ ꯑꯣꯟꯊꯣꯔꯛꯄꯗ ꯈꯣꯏꯗꯨꯝꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯑꯁ ꯁꯤꯅ ꯀꯗꯥꯏꯗꯩꯅꯣ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ ꯉꯁꯤꯗꯤ ꯑꯩ ꯁꯣꯏꯗ꯭ꯔꯦꯕ ꯂꯦꯝꯕꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯑꯃ ꯐꯥꯎ ꯉꯥꯡꯅ ꯉꯝꯗ꯭ꯔꯤꯉꯩꯁꯤꯗ ꯑꯃꯃꯨꯛ ꯂꯥꯛꯏꯅꯤ ꯑꯩꯗꯤ ꯄꯦꯜꯂꯦ ꯑꯋꯣꯏꯕ ꯁ꯭ꯋꯥꯏꯗ ꯈꯣꯡꯈꯨꯠ ꯆꯥꯡꯅ ꯇꯤꯡꯊꯣꯛꯑꯒ ꯀꯞꯅꯤꯡꯕꯗꯨ ꯍꯦꯛ ꯌꯧꯔꯤꯍꯦ ꯂꯦꯝꯕꯤ ꯀꯩꯅꯣ ꯅꯪꯅ ꯃꯔꯨꯝ ꯁꯣꯔꯤꯗꯨꯕꯣ ꯅꯪ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯣ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯍꯥꯏꯔꯒ ꯉꯁꯤꯗꯤ ꯂꯦꯝꯕꯤ ꯃꯥꯒꯤ ꯅꯨꯃꯤꯠ ꯁꯨꯔꯤ ꯍꯨꯔꯥꯟ ꯐꯥꯔꯣ ꯍꯥꯏꯅ ꯇꯝꯂ ꯃꯥꯜꯂꯤ ꯊꯣꯝꯕꯁꯨ ꯀꯔꯤꯅꯣ ꯂꯦꯝꯕꯤ ꯀꯅꯥꯅꯣ ꯃꯥꯅ ꯑꯃꯨꯛ ꯑꯁ ꯑꯁꯨꯝꯅ ꯂꯦꯝꯕꯤꯁꯨ ꯈꯨꯐꯝ ꯈꯪꯗ ꯂꯩꯔꯤ ꯃꯣꯏꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯂꯥꯞꯇꯛꯅ ꯂꯪꯐꯩ ꯍꯜꯂꯛꯄ ꯑꯆꯧꯕ ꯂꯦꯝꯕꯤꯒꯤ ꯃꯄꯨꯝꯗ ꯎꯔꯝꯃꯤ ꯀꯅꯥꯅꯣꯅꯦ ꯂꯝꯍꯥꯡꯁꯤꯗ ꯅꯨꯄꯥ ꯑꯅꯤꯁꯤꯒ ꯅꯨꯄꯤ ꯃꯆꯥ ꯃꯊꯟꯇꯒ ꯂꯝꯍꯥꯡꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯃꯣꯏꯒꯤꯁꯤꯕꯣ ꯍꯩꯃꯥ ꯃꯁꯤꯕꯨ ꯑꯩꯈꯣꯏ ꯂꯦꯝꯕꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯅꯦ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ
ꯅꯨꯄꯥꯒ ꯎꯅꯔꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯐꯩ ꯑꯉꯥꯡ ꯃꯥꯅ ꯏꯔꯥꯡꯒ ꯇꯧꯔꯗꯅ ꯃꯁꯤ ꯌꯦꯡꯉꯨꯀꯣ ꯃꯁꯤ ꯅꯨꯡꯉꯥꯏꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯈꯪꯀꯧ ꯍꯦꯛꯇ ꯀꯧꯏ ꯂꯦꯝꯕꯤ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯊꯣꯝꯕ ꯑꯃꯗꯤ ꯈꯣꯏꯗꯣꯝꯁꯨ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯂꯛꯏ ꯀꯅꯥꯅꯣ ꯑꯃꯨꯛ ꯅꯪꯅ ꯀꯔꯝꯕꯅꯣ ꯀꯔꯤ ꯀꯅꯥꯅꯣ ꯀꯔꯝꯕꯅꯣ ꯍꯥꯏꯗꯤ ꯍꯩ ꯎꯁꯤꯠꯇ꯭ꯔꯦ ꯅꯣꯏꯒꯤꯁꯦ ꯅꯃꯥꯏꯅ ꯃꯥꯏꯗꯨꯗ ꯑꯩꯒꯤ ꯈꯨꯄꯥꯛ ꯑꯆꯧꯕꯁꯤꯅ ꯊꯥꯖꯤꯜꯂꯣ ꯍꯥꯏꯕ꯭ꯔꯣ ꯃꯤ ꯎꯁꯤꯠꯇ ꯁꯥꯔꯗꯅ ꯇꯥꯆꯧ ꯑꯁꯨꯝꯅ ꯂꯦꯝꯕꯤꯅ ꯇꯥꯆꯧ ꯍꯥꯏꯅ ꯀꯧꯔꯛꯄꯁꯤꯗ ꯅꯨꯄꯥ ꯑꯅꯤꯃꯛ ꯂꯦꯝꯕꯤꯗ ꯌꯦꯡꯉꯛꯏ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯍꯥ ꯂꯝꯍꯥꯡꯁꯤꯗ ꯅꯨꯄꯥꯒ ꯏꯔꯥꯡ ꯇꯧ ꯁꯥꯔꯗꯅ ꯌꯨꯝꯗꯁꯤ ꯂꯥꯛ ꯌꯥꯝ ꯊꯨꯅ ꯂꯥꯛ ꯅꯪ ꯌꯨꯝꯗ ꯌꯧꯈꯤꯁꯅꯨ ꯅꯨꯡꯉꯥꯏꯅꯤꯕ ꯅꯪ ꯑꯆꯧꯕ ꯁꯥꯎꯅ ꯂꯦꯝꯕꯤꯕꯨ ꯆꯤꯡꯗꯨꯅ ꯃꯌꯨꯝꯗ ꯄꯨꯈꯤ ꯊꯣꯝꯕ ꯑꯃꯗꯤ ꯈꯣꯏꯗꯣꯝꯁꯨ ꯆꯠꯈꯤꯕ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯃꯨꯖꯥꯎꯁꯨ ꯂꯦꯝꯕꯤꯕꯨ ꯅꯨꯄꯥ ꯑꯃꯅ ꯆꯤꯡꯗꯨꯅ ꯄꯨꯔꯤꯕꯗꯨ ꯎꯕꯗ ꯃꯁꯤꯒꯤ ꯆꯤꯟꯊꯤꯕꯤꯁꯦ ꯅꯨꯄꯥꯅ ꯆꯤꯡꯉꯒ ꯄꯨꯏꯅꯦ ꯑꯩꯅ ꯃꯥ ꯆꯤꯡꯗꯔꯛꯄꯁꯦ ꯀꯨꯏꯔꯕꯅꯤ ꯃꯥ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯤꯕ ꯂꯦꯝꯕꯤꯕꯨ ꯀꯧꯗꯨꯅ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯂꯦꯝꯕꯤ ꯂꯦꯝꯕꯤ ꯅꯪꯉꯥꯏꯈꯣꯕ ꯀꯅꯥꯅꯣ ꯅꯨꯄꯥꯁꯤꯅ ꯍꯦ ꯅꯨꯄꯥ ꯅꯪꯅ ꯀꯅꯥꯅ ꯑꯩꯒꯤ ꯂꯦꯝꯕꯤꯒꯤ ꯃꯈꯨꯠ ꯆꯤꯡꯗꯨꯅ ꯄꯨꯔꯤꯕꯁꯦ ꯅꯪ ꯌꯥꯝ ꯐꯥꯎꯕꯒꯤ ꯋꯥꯔꯣ ꯂꯦꯝꯕꯤ ꯇꯨꯃꯤꯟ ꯍꯥꯏꯖꯩ ꯁꯤꯁꯨ ꯑꯃꯨꯛ ꯁꯣꯏꯗ꯭ꯔꯦꯗꯅ ꯅꯪꯁꯨ ꯇꯥꯃꯣꯖꯥꯎ ꯅꯪ ꯁꯣꯏꯗ꯭ꯔꯦ ꯉꯁꯤꯗꯤ ꯃꯁꯤ ꯅꯨꯄꯥꯁꯦ ꯃꯈꯨꯠꯀꯁꯤ ꯊꯥꯗꯣꯛꯇꯦꯅꯤ ꯃꯁꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯅꯪ ꯐꯨꯕ ꯇꯥꯔꯤꯗꯅ ꯍꯥꯏꯔꯒ ꯀꯤꯟꯅ ꯊꯤꯟꯒꯦ ꯇꯧꯔꯤ ꯑꯆꯧꯕꯅ ꯃꯈꯨꯠ ꯐꯠ ꯐꯥꯏ ꯑꯗꯨꯒ ꯃꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯑꯣꯏ ꯃꯁꯤꯔꯦ ꯑꯌꯣꯏꯃ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯅꯥꯏꯍꯦ ꯇꯥꯆꯧ ꯌꯥꯔꯦꯕ ꯌꯨꯝ ꯆꯠꯂꯁꯤ ꯂꯥꯛꯑꯣꯕ ꯌꯨꯝꯗ ꯑꯃꯨꯖꯥꯎꯁꯨ ꯂꯦꯝꯕꯤꯒꯤ ꯃꯕꯨꯡꯅꯤ ꯈꯪꯕꯗꯒꯤ ꯇꯨꯃꯤꯟ ꯃꯈꯖꯥꯏꯗꯨ ꯅꯥꯟꯗꯨꯅ ꯂꯩꯍꯧꯏ ꯑꯆꯧꯕꯁꯨ ꯑꯃꯨꯖꯥꯎꯕꯨ ꯍꯟꯅ ꯌꯦꯡꯉꯝꯗ ꯂꯦꯝꯕꯤꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤ ꯁꯣꯝꯗ ꯂꯦꯝꯕꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯑꯆꯧꯕꯅ ꯂꯦꯝꯕꯤꯕꯨ ꯐꯨꯊꯕ ꯍꯧꯔꯛꯏ ꯈꯪꯕ꯭ꯔꯥ ꯅꯪ ꯏꯔꯥꯡ ꯌꯥꯝ ꯇꯧꯕ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯇꯧꯈꯣꯕ ꯏꯔꯥꯡꯗꯣ ꯌꯥꯝ ꯇꯧꯈꯣꯕ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯇꯥꯆꯧ ꯑꯩ ꯂꯥꯜꯂꯦꯕ ꯑꯩ ꯂꯥꯟꯖꯔꯦ ꯇꯥꯆꯧ ꯑꯩ ꯃꯇꯧ ꯇꯧꯖꯔꯔꯣꯏꯕ ꯑꯩ ꯅꯨꯄꯥꯒ ꯑꯃꯨꯛ ꯍꯟꯅ ꯏꯔꯥꯡ ꯇꯧꯔꯔꯣꯏꯕ ꯏꯃꯥ ꯑꯩ ꯁꯤꯔꯦ ꯇꯥꯆꯧꯅ ꯑꯩ ꯍꯥꯠꯇꯣꯔꯦ ꯃꯄꯥꯟꯗ ꯂꯦꯝꯕꯤꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯏꯃꯨꯡꯗꯩ ꯁꯈꯤ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯅ ꯃꯆꯥꯅꯨꯄꯤ ꯐꯨꯕꯗꯨ ꯎꯕꯗ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯑꯆꯧꯕ ꯅꯆꯥꯅꯨꯄꯤꯁꯦ ꯁꯤꯕ ꯇꯥꯔꯤꯅꯦ ꯅꯪꯕꯣ ꯇꯣꯛꯑꯣ ꯃꯤ ꯑꯁ ꯆꯤꯐꯧ ꯉꯥꯛꯇ ꯉꯥꯏꯔꯤ ꯃꯤ ꯅꯣꯏꯕꯨ ꯇꯣꯛꯑꯣ ꯀꯩꯗꯧꯒꯦ ꯊꯪꯅꯕꯒꯤ ꯃꯤ ꯃꯌꯥꯝꯁꯦ ꯈꯨꯅꯤꯡ ꯀꯥꯡꯗꯅ ꯌꯦꯡꯅꯔꯤ ꯃꯤ ꯍꯩꯃꯥ ꯑꯁꯨꯝꯅ ꯅꯨꯄꯥ ꯌꯥꯝꯅ ꯀꯣꯏꯕꯤ ꯂꯦꯝꯕꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯋꯥꯈꯜ ꯄꯨꯡꯇꯥ ꯇꯥꯈꯤ ꯂꯦꯝꯕꯤ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯥꯁꯨ ꯀꯣꯏꯈꯤꯗ꯭ꯔꯦ ꯏꯔꯥꯡꯁꯨ ꯇꯧꯈꯤꯗ꯭ꯔꯤ ꯃꯌꯨꯝꯗꯩ ꯃꯄꯥꯜ ꯐꯥꯎ ꯊꯣꯛꯈꯤꯗ꯭ꯔꯤ ꯃꯃꯥꯅ ꯍꯥꯏꯕꯁꯨ ꯏꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯂꯦꯝꯕꯤ ꯋꯥꯈꯜ ꯇꯥꯕꯤ ꯏꯪ ꯇꯞꯄꯤ ꯃꯔꯝ ꯃꯣꯛꯄꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ